ꯑꯣꯏꯔꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯏꯑꯕ ꯅꯨꯡꯁꯤꯗ꯭ꯔ ꯃꯌꯥꯝꯁꯦ ꯑꯍꯟ ꯑꯣꯏꯔꯕ ꯀꯩꯅꯣꯅ ꯏꯅꯣꯝꯆꯥꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯆꯠꯂꯤꯅꯦꯕ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯂꯨꯄꯥ ꯌꯥꯝꯃꯒ ꯑꯉꯝꯕ ꯈꯔ ꯄꯨꯟꯁꯤꯜꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯅꯥꯏꯕ ꯁꯛ ꯇꯥꯛꯏ ꯅꯥꯏ ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯈꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗꯅ ꯑꯩꯈꯣꯏꯅ ꯁꯛ ꯎꯠꯊꯣꯛꯏ ꯈꯣꯏꯖꯣꯝꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯂꯛꯏꯕꯁꯦ ꯀꯩꯁꯨꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯋꯥꯅꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ ꯑꯋꯥꯕꯁꯤꯡꯗꯨꯒ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏꯅ ꯑꯩꯈꯣꯏ ꯈꯥꯏꯔꯤꯃꯤ ꯖꯨꯡꯀꯣꯛꯀꯤ ꯌꯦꯁꯥ ꯑꯉꯝꯕ ꯄꯤꯅꯧ ꯑꯁꯤ ꯈꯨꯟ ꯃꯃꯤꯡ ꯍꯥꯏꯌꯣꯅ ꯔꯥꯝꯅꯣꯒꯔ ꯈꯨꯟꯒꯤꯅꯦ ꯔꯥꯝꯅꯒꯔ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯑꯄꯤꯛꯄ ꯈꯨꯟꯖꯥ ꯑꯄꯤꯛꯄ ꯈꯨꯟꯖꯥꯅꯤ ꯃꯤꯌꯥꯝ ꯌꯥꯝꯅ ꯂꯩꯖꯗꯦ ꯈꯨꯟ ꯌꯥꯝꯖꯗꯦ ꯃꯤꯁꯤꯡ ꯌꯥꯝꯖꯗꯦ ꯑꯗꯨꯅ ꯃꯉꯥ ꯇꯔꯥ ꯑꯩꯈꯣꯏꯅ ꯆꯥ ꯉꯝꯖꯕ ꯑꯉꯝꯕꯗꯣ ꯄꯤꯔꯤꯃꯤ ꯋꯥꯔꯧꯅꯨꯀꯣ ꯅꯣꯏ ꯄꯨꯝꯅꯃꯛ ꯌꯥꯡꯈꯩꯒ ꯍꯥꯞꯍꯟꯅꯤꯡꯉꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯔꯥꯝꯅꯒꯔ ꯈꯨꯟꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯃꯤ ꯈꯨꯟꯗ ꯏꯈꯨꯟ ꯁꯥꯔ ꯄꯩꯁꯥ ꯈꯥꯏ ꯊꯣꯛꯂꯛꯏ ꯃꯣꯏ ꯈꯨꯟꯒꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯤ ꯔꯥꯝꯅꯒꯔꯒꯤ ꯔꯥꯝꯅꯒꯔ ꯈꯨꯟꯒꯤ ꯑꯩ ꯂꯩꯕꯒꯤ ꯑꯗꯨꯝ ꯑꯩ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯑꯁꯤꯅꯦ ꯔꯥꯎꯟ ꯆꯤꯡꯉꯤꯅꯦ ꯖꯥꯒꯗꯣ ꯌꯥꯅꯤ ꯏꯗꯣꯝꯆꯥ ꯂꯥꯛꯑꯣ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯄꯩꯁꯥ ꯃꯁꯤꯡ ꯏꯅꯕ ꯕꯣꯏ ꯈꯠꯇ ꯄꯨꯊꯣꯔꯛꯑꯣ ꯄꯩꯁꯥ ꯃꯁꯤꯡ ꯏꯕꯩꯒ ꯃꯤ ꯃꯃꯤꯡ ꯏꯒꯗ꯭ꯔꯣ ꯃꯤ ꯃꯃꯤꯡ ꯏꯒꯗ꯭ꯔꯣ ꯁꯤꯗ ꯂꯤꯁꯇꯔ ꯂꯩꯔꯦ ꯂꯤꯁ ꯇꯧꯅꯕ ꯕꯅꯥꯟ ꯁꯣꯏꯔꯁꯨ ꯃꯌꯥꯝ ꯁꯦꯝꯗꯣꯛ ꯄꯥꯕꯤꯌꯨ ꯑꯩ ꯏꯗꯣꯏꯁꯦ ꯄꯥꯅꯤ ꯐꯅꯤꯅ ꯄꯩꯁꯥ ꯄꯥꯏꯕꯤꯔꯣ ꯄꯩꯁꯥ ꯀꯥꯔꯛꯄꯁꯤꯡꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯥꯎꯅꯩꯗꯣ ꯁꯨꯝ ꯐꯥꯎꯅꯔꯝꯃꯨꯅ ꯃꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯉꯥꯏꯔꯤ ꯏꯕꯥꯅꯤ ꯐꯝꯃꯒ ꯑꯇꯩ ꯂꯣꯏ ꯃꯅꯨꯡ ꯆꯪꯈꯔꯦ ꯁꯖꯤꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯃꯤꯇꯤꯡ ꯌꯥꯎꯔ ꯄꯩꯁꯥ ꯈꯥꯏꯕꯒ ꯌꯥꯎꯗꯦ ꯁꯥꯟꯅꯕ ꯃꯌꯥꯝ ꯄꯩꯁꯥ ꯈꯥꯏ ꯂꯥꯛꯏꯁꯦ ꯑꯩ ꯑꯔꯨꯝ ꯍꯧ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯏꯅꯝꯆꯥꯁꯨ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯅ ꯃꯥ ꯌꯥꯎ ꯉꯝꯃꯔꯣꯏ ꯃꯤꯇꯤꯡꯁꯨ ꯃꯥ ꯌꯥꯎꯏꯅꯦꯕꯀꯣ ꯌꯥꯎ ꯉꯝꯃꯔꯣꯏ ꯍꯥꯏ ꯑꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯈꯔꯁꯤꯅ ꯈꯥꯏꯔꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝꯕ ꯂꯤꯛꯄ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯕꯤꯕꯀꯣ ꯄꯤꯖꯥꯗꯤ ꯃꯌꯥꯝ ꯑꯃꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯍꯥꯞꯇꯣꯏꯅꯤꯅ ꯑꯗꯨꯅꯤꯗ ꯔꯥꯝꯅꯒꯔ ꯈꯨꯟꯒꯤꯅꯤ ꯏꯗꯣꯝꯆꯥꯅ ꯍꯥꯏꯈ꯭ꯔꯕꯤꯗꯤ ꯉꯁꯥꯏ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯣꯏꯗ ꯋꯥ ꯄꯤꯔꯣꯔꯣ ꯅꯪ ꯖꯍꯥ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯣꯔꯣ ꯑꯠꯆꯥ ꯐꯔꯦ ꯃꯥ ꯃꯄꯥꯟꯗ ꯂꯩ ꯍꯧꯖꯤꯛꯅꯅꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤ ꯆꯠꯂꯒꯅꯦ ꯑꯁꯤꯗꯩꯁꯤꯗ ꯄꯤꯅꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯨꯗꯣꯏꯕ ꯄꯩꯁꯥ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯣꯁꯦ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯗꯣ ꯍꯥꯏꯕꯅꯦ ꯗꯔꯀꯥ ꯁꯤꯂꯦ ꯂꯣꯏꯅ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯆꯠꯄꯗ ꯔꯥꯝꯅꯒꯔꯗ ꯅꯠꯇꯦ ꯄꯤꯔꯤꯁꯦ ꯊꯥꯡꯒꯥ ꯁꯤꯂꯦ ꯍꯅꯨꯒꯥ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯕꯤꯁꯥꯒꯥ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨ ꯂꯨꯄꯥ ꯀꯩꯅꯣ ꯇꯧꯕ ꯅꯍꯥꯟ ꯗꯥꯕꯣꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯅꯤ ꯔꯃꯤꯂꯥ ꯈꯔ ꯌꯥꯝ ꯍꯥꯞꯄꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯑꯗꯨ ꯗꯣꯅꯦꯁꯟ ꯇꯧ ꯂꯥꯛꯄ ꯂꯩ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯃꯅꯝ ꯅꯨꯡꯁꯤꯅꯦ ꯂꯩꯗꯅꯦ ꯒꯨꯂꯥꯞꯇꯅꯦ ꯀꯥꯝꯊꯣꯛꯇꯅ ꯃꯅꯝ ꯅꯝꯕꯁꯦ ꯐꯠꯇꯦ ꯅꯥꯇꯣꯟ ꯆꯥꯕꯤ ꯇꯧꯏ ꯍꯥꯏꯕ ꯀꯣ ꯃꯌꯥꯝ ꯇꯧꯏꯀꯣ ꯂꯥꯛꯑꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯄꯩꯁꯥ ꯈꯥꯏ ꯆꯠꯄ ꯋꯥꯕ꯭ꯔꯥ ꯋꯥꯔꯤꯃꯤꯅꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯏꯑꯕ ꯅꯨꯡꯁꯤꯗ꯭ꯔ ꯃꯌꯥꯝꯁꯦ ꯑꯍꯟ ꯑꯣꯏꯔꯕ ꯀꯩꯅꯣꯅ ꯏꯅꯣꯝꯆꯥꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯆꯠꯂꯤꯅꯦꯕ ꯃꯌꯥꯝ ꯈꯨꯟ ꯇꯪꯈꯥꯏ ꯆꯜꯂꯦ ꯑꯩꯈꯣꯏ ꯍꯌꯦꯡꯕꯨ ꯇꯧꯔꯅꯤ ꯃꯝꯁꯤꯜꯂꯛꯇꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝ 5-6 ꯋꯥꯠꯂꯤꯕ ꯑꯗꯨ ꯆꯠꯂꯒ ꯑꯋꯥꯠꯄꯗꯣ ꯍꯌꯦꯡ ꯍꯣꯏ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯗꯣꯝꯆꯥ ꯑꯃꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯟ ꯌꯥꯎꯔꯤꯁꯦ
hả cho apa siya beka hapuro ina mo ilan ja tu ni oh tahu ri thawa wala bedo mati kita mati mayam ram nogo di lupi mayam jina kaya na aku namu mana di mati pido do pir di ram nogo khata nate sara bangladesh na pido ni nan tu angam bakara putoro nusi num chata Oo, nasaan pa bides na rin. Hala ko. lupa sama na changa changa la di jam na pabe wani phai de ki base ni mang da tham gani ming indom chana ming mang la thang ra ba indom cha mamme hello Nang kinakaya mo kung ang kulong nila na. Nagkita ko si Bangladesh, kung yun na kung saan laga, may ampun lang na si Tausi, ay pinakatawin niya ba? mamma na kayo no light ka jaw de Manay pa sa atin, kaya ko kung sila niya. light thala Alam mo sudah? Doon ang nangyari sila ko sa lagay sa ina manang ba dum hai ji nga ina manang dum Kami ang habi giyawa ka daw mateng kwani, may CCTV ka. lupa aku pira da abra kun bikhani banate ni na sina Dunia. kana na ba sai do to do ni pateng pa pateng pa ni chama pigera ni sima pigera oi jamai chule loi na la wa video to ro la a ro ro Mana ka naman? oi na basa kra lei paisa khai la ko mi awa pothari kwa sari nung ni wa ta liya na si da da lo na maro ngasi sida lo sandro ba mutu wa ta di koi da ro ina ma paisa som na bisa lo do che ka jori da no mani pu ma da na kai rom tang ni hai wa nang yam na hai ki bani thai na di no ai te kai chen ata hai ro se hai ro ne camera pasala hai ngam di ma kap pi bi na dra wari li ga camera one Lik na happy na pasangani ni. Thank you. Ito sa de kapo ite so bida. Sa bida. Yang kita matal pasang matang bang bide. inom ja thank you inom ja na hai di smai na donate tau ba chu chat pi ri ne ba ahani yo na thank you inom cha ngang donation chat pa do adu koi ngam la na ngasi amukka ayukta thomai ne ba ado donation la pa da du nusi de ma san chan le ting tong du sa chan chu ko no wan ji ni ni Ada pang. pon pang ya wana ra bo kung baro ta sale wa bana si re wa pa ta na te na lam chu lam na re si lo ra ga ina sa pita kani myam khai ba loi ra ga si lai kai sin loi Yang kita matal di lupa na matang. Yang mana nam ba kaya kunci na highway. Ano niya ra dili kasi sinalo wala na habi ate mula iya ito tumi ang kaso sa luwa ng kaso lang ratang konti hoi pham ji cha po lai ri sap ke na wa le ba ko thani da lo la thani em ngồi đây sao xong rồi mà bán lại tổ tổ ngan de mi de mi ga pa ri Mandota Manipur ke bersama teng pang lagi senpai sepada lagi katabing ini na kan na hai na do hai ni phayan dong mi na hai ri ba paisa khai ra ga paisa khai ba da gi cha thak to i ra ye
ꯅꯠꯇꯦꯀꯣ ꯄꯩꯁꯥ ꯈꯥꯏꯕꯗꯒꯤ ꯄꯩꯁꯥꯅ ꯆꯥ ꯊꯛꯇꯣꯏꯔꯥ ꯀꯗꯥꯕꯤꯟꯒꯤ ꯔꯦꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯔꯥꯝꯅꯧꯕꯗ ꯂꯩ ꯑꯗꯨꯅ ꯆꯥꯁꯦ ꯀꯗꯥꯕꯤꯟꯒꯤ ꯔꯦꯅꯤꯅ ꯀꯗꯥꯕꯤꯟꯁꯨ ꯑꯣꯏꯅ ꯄꯤꯖꯩ ꯆꯥꯗ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯣꯄꯨ ꯈꯪꯕꯤꯕ꯭ꯔꯣ ꯀꯇꯥꯕꯤꯟꯒꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯁꯦꯕꯥ ꯇꯧꯔꯤ ꯃꯌꯥꯝꯗ ꯃꯣꯏꯒꯤ ꯄꯩꯁꯥ ꯍꯥꯎꯋꯦ ꯍꯥꯏ ꯃꯥꯏ ꯅꯨꯡꯉꯥꯏ ꯉꯧꯔꯦ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯔꯦꯅ ꯊꯥꯒꯠꯄꯤꯌꯨ ꯑꯩ ꯊꯛꯄ ꯕꯤꯁꯀꯨꯠꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯅꯤꯒꯤ ꯕꯤꯁꯀꯨꯠꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯁꯤꯡ ꯂꯩꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯅꯤꯒꯤ ꯏꯁꯄꯤꯁꯦꯜ ꯖꯨꯁ ꯑꯃ ꯄꯤꯀꯣ ꯍꯅꯤ ꯖꯨꯁ ꯍꯥꯎꯇ꯭ꯔꯣꯗꯣ ꯆꯥ ꯊꯛꯇꯁꯨ ꯈꯨꯍꯥꯎꯕꯅꯤ ꯖꯨꯁꯇꯨꯁꯨ ꯏꯪꯕꯅ ꯈꯅꯥꯎꯒꯁꯦ ꯏꯁꯥꯗꯤ ꯍꯜꯂꯒ ꯊꯛꯄꯅꯤ ꯑꯍꯥꯎꯕ ꯈꯔ ꯂꯩꯕꯤꯔꯛꯏ ꯃꯤꯂꯥꯁꯤ ꯂꯩꯕꯤꯔꯛꯏ ꯑꯇꯩ ꯂꯩꯍꯧꯗꯦ ꯂꯥꯛꯑꯣꯅꯦ ꯂꯥꯎ